District Congress Committee Thawal gi meeting ngakpigani District Congress Committee Thawal gi matam sangna thawai puramba Muhammad Abdul Jabbarna ikhang khanghaudana laikidabada Khangabok Block Congress Committee na sinduna ngasi Wangbal da laiba Congress Bhavan da awaba fongdokre Sangayumpham Cherapur Laukhong Patagi Muhammad Abdul Jabbar Masagi Chahi Humdra Manga Sukre Mahak DCC Thawal gi Executive Member oina matam sangna thawai puramki Mahak haukiba tarik tarukta ikhang khanghaudana laikidabani awaba fongdokpa duda sarukya kiba Khangabok Kendra gi MLA Okram Surja Kumar Singh na fongdokibada Muhammad Abdul Jabbarna ikhang khanghaudana laikidaba asi Congress Party ki oina yamna chauna mangjabani mahakna party asigi Pangal Kankhat Hanabagi Damakta Manipur gi mafam da chatuna yamna wana hotnajaramba miyoi amani masida sunatana khun laikai gi thabak thoram singnasu achopa thodang lauramba miyoi amani mahakna pamjaramba sing adu thabakta onthoknaba hotnaminasi haiba wafam thamki loinana mahaki lehauriba imung manung gi awabadasu saruk yari haina mahakna makha taki Sangai Bhongki Praja Mayamna Muslim Taba area Sinda Masagi Taduga Maina Honda Birba Ahal Ibuni Haidana Hayana Tamjage was we have the Nandava Masana Tamoy the Kangimato Adudan Pantoka the Day Haina Kalak Kanba Partisina Yam the Chauna contribution Yam the Chauna Matin Pangba Halni Mahakna Manki Bahayse Party Sigi aduga sangai praja gi laikai sigi polling sigi achauba mangjaba mani haiduna ha thamjage karigi no hayu matamda party si natana laikai gi sapat thorang maru oida koi masjid sab gi sembal koi matam sida wana chat laikai mafam sing si donation gi chat september ko hona ba mayam da achauba contribution am su taw mani haiduna I thamjari